पाउसदे यमफम ओइबमर ओइब पाउ खरा अपडेट तौजरे एडिटोरियल की कलम अमदा तुमिन्ना असुम लैबा मेटै नत्रगना मेटैबो इंडियन कॉन्स्टिट्यूशन के शेड्यूल ट्राइब की लिस्ट चन्नबगा मरी लैनना दिल्ली द रिकमेंडेशन अमा थानरबा तालिबा डिमांड तराइन लौबा याबा नते अबदि हौजिक लागलिबा अमदि लाकदोरिबा फिबमसिंग असिसु तराइन लौबा यारोय तालिबा डिमांड अमदि ओरकलिबा अमसुंग ओरकदोरिबा फिबमसिंग असे बीजेपी ने लुचिंग मणिपुर हक्सिन लौब ताई हक्सिन लौरबदी तुमिन लैसिनबसु चुमलोय हेना हक्सिन लौदब यादब फिबम अमदि शेड्यूल ट्राइब डिमांड कमिटी मणिपुर SDDCM न वर्ल्ड मिtai काउंसिल WMC अमसुंग सलाई कन्वर्ट लुप SKL न मिtai नत्रगन मैतैबो इंडियन कॉन्स्टिट्यूशन के शेड्यूल ट्राइब की लिस्ट चन्नबग मरी लैनना स्टेट गवर्नमेंट यूनियन गवर्नमेंट रेकमेंडेशन अम अथुब मतमदा थाद्रबदी चलिबा था असिगी मायसलकपददी अकनब मखलगी खोंजंगसिंग चंगसिलगनी हाना लाउथोकिबासिने तालिबा डिमांड असिगी मौक्त लैब लुपसिंग अमदि फुरुपसिंग लै हाबसि तासिंग ब वफमने तासिंग ब अतोप वफम अमना मांगसिन थातुना खोंजंग चंगसिलिबा SDDM अमदि SKL अमसुंग WMC दनतना वांगांग दब मी मयाम अमसु तालिबा डिमांड असि सौगदब नते अबरोमदा अमुक SDDCM न खोंजंग चंगसिलकपा असि ngaranggi nate hanadagi khongjang changsilak marak marak ta leplabso paringnai na tangkak khongjang changsilak pa asta makhal makha ke age khongjang sing changsin khiba laikhiba loina na matam sangna lainga kasna kari su tapi di haina penda baga loina na akan bamongi makhal makha ke age khongjang sing changsilak ka doriba asda kari tholak ba yai abasi wakan laksin bada taraiba oiroi law and order gi issue oirakani habasi apanga sing pun amangda khangnara wa famne हाउसिंग मणिपुर की तोंगान मफम सिंह डेमोक्रेटिक खोंजंग सिंह लेप्तना चंगसिलिबा असिना करिगुंबा डेमोक्रेटिक खोंजंग दगी नथाइखिदुना अकनबा अनडेमोक्रेटिक खोंजंग ओरकलबदि मियामदना का हेना खुदोंग चादबा अमदि लैंगाक्तना का हेना कोक साबा हाइबा फिबम दु लाक्लोय हाइनिंगाय लैते माइतै नत्रगना मितै gi saktam gi wafam si yamna kan ngangnarap kuirabani फुरबसिबो अमदि फुरबसिगी saktam kannanaba makal makha kya gi demand singna makal makha kya ge खोंजंग सिंह चंगसिन तुन लाखिबा का लोइना खरा मखै दि फंगले हारबसु फुरबसिगी तुंगी लाइबक चपचान बे पाइनिंगै ओइद्रे हाइना लौबदि याद्रि हाबसिचु इखंग द खंगनरब वाफमने असुगम तंजा अमद मितै नत्रगन मैतै gi saktam ase खदोंग थिबा याबो फिबम द लैरि हाइना चीफ मिनिस्टर एन बेरेन फोंगदोक तुन हाउसिक तालिबा डिमांड असि मरम चाइ हाइखिबना खोंजंग चंगसिलिबसिंग द पेंदब अमदि नुंगाइतब फिबम थोगले मरम चाइ हारबदि करिगी थबक लौखतबनो हाइना हंगलकपा असिमक पेंदबगी खोलाव अदुने सुमनगी पेंदबगी खोलाव लाउबदनदना यू लेगलाइज तौबगी मतंगदा मणिपुर की मियामना चामदा चामा याबनते अदुबु लैबाकी फगनी अदुनि यादबगी कंबोगी वफम तुंग ओइनरगा लैंगांगना फिरिप लौबदि ngamlage SD डिमांड की मतंगदि करिगे फिरिप लौब ngamदबनो हाइदांगलकलिबा असि फावबा असिमक फावब तराइना लौथोक्तुना लैबा याबा मतंग ओइरक्त्रबने मियामना खंगनदुना लाक्लबु वफम अमना SD डिमांड के वफम अनोवन नतबग लोइनना सेंटर की मसीगी मतंग थबक लौकलपसु ngasi ngarang ki nate इंडिया गवर्नमेंट की मिनिस्ट्री ऑफ ट्राइबल अफेयर्स न मणिपुर की ख्वाइदगी हेन नौबा सोशियो इकोनॉमिक सर्वे अमसोंग एथनोग्राफिक रिपोर्ट का लोइना मितै नत्रगन मैतैबो इंडियन कॉन्स्टिट्यूशन की शेड्यूल ट्राइब की लिस्ट चन्ननबगी मतंग द खननब रिकमेंडेशन अम थारकनब सेरोलमा स्टेट गवर्नमेंट थारकिबादु हौगिब सही लिसिंग अनि तरागमदोगी मे कुनगम पंदने मदम सांगना हौग्रे सही कया हौग्रे अदबो सेंटर दगी चे अमा थारखरे हाइबो वफम असेंबली द पावदम खिबा लैरबसो अमदि बासिगी मतंग द हन खना खिबा लैखरबसो हौजिक फावगी ओइना लैंगाकना चपचाबा थबक अमत लौबतना लैबा असिददे अमदि लैंगाकी मैकेदगी असुंब मरमगी तानब डिमांड नि हाइबसु लैबग लोइनना स्टेट कैबिनेट पुथोक्तुना खनब लैरे हाइबो वफमसु मियाम द लैंगाकना थमखिबा असिना खोइ महुम द चैना थिनबा हाइबदु थोकले हाइना लौबा याय खोइ महुम द चैना थिलरबदी खोइ मयामना पाइथोरक्तन सिकपदाबनी तासिनदुना महुम द ngarang ngangba हवगिबा असि पाइथोरकदबगी फिबम सागतपने मासिमनि हौजिक मफुंग फाबा पांगल सागलकबगी फिबमसो मफुंग फाबा पांगल सागलकपा हाइबबो SDCMD कोऑर्डिनेटिंग बॉडी कुनगतरे लैबा लुप ओइरे हारगलबने अकन बथबक लौखलगनी अमदि मदुगी शक्ति अमदि पांगल लैरे आइना लेगाकता पाउ पीबनी नत्रगना वार्निंग तौबनी आइना लौबसु यारे जम्मी मितै नत्रगना मैतै न इंडियन कॉन्स्टिट्यूशन की शेड्यूल ट्राइब की लिस्ट सनबगी वफमबो यानिंगदब मितै नत्रगना मैतै की मरक्ता लै मसिगी मथक्ता हानादगी हौना इंडियन कॉन्स्टिट्यूशन की शेड्यूल ट्राइब की लिस्ट सनदुना
Constitution ki ngaklo phangtu leirba prop singi marak tagisu midai natragna maithaina list asida salak phai basi makoi ki chaklukta khuzai thangtilakpani aina laujabasu leitabanate miyamna khangna wafam amadi maitei natragna maitaina Indian Constitution ki cellular tribe list sanaba kamari rainana aganba fibam amasa kalakwa matamda prop manungdagi amadi mapandagi janingdabagi aganba kholaw sing lakhi haiba sine yana daba wakhalon sing lainariba nakan singi marakta hanna tongan ba maungda amadi tongan ba thakda khana nei nabaga loina miyam gi marakta nakan gi wafam sing thamna duna madam sangna debate ama chathakre adobo chathagiba debate amade khana nei nakiba mayam atudagi afaba fal phangki haibadi leitre asingba afaba fal ama hoyu phawpa leitaba asna lenga nauju phawpa warip ama laudan leibani haibasisu ikang khangnaraba wafam ne maside BJP na lusingba natraga Congress na lusingba lenga ki wafam nate sumnagi lenga khaki wafam ne BJP na lusingba lenga na warip laudan leiba amdi Congress na lusingba lenga na warip lauram dabana sogal liba amdi kahali badi miyam dani adobo lurak libadi hana su warip lauram de haitun hawjuk su warip laudan tumin asum laisin bana afaba phibam lakadra habasi hangningai oiba wang oire bakum si irai lai afaba phibam oirak loi matak tasu pankre masina miyam dasu lenga tasu afaba phibam oirak loi aduna di tumin laisin bagi mahutta wakhalot manadawa kangbu singi barakta leiribo wafam sing punna khangmina duna yana ba phibam purakpadai nama hari ganda yatraga potma harga yai haiba film di apabu oiroidabana lenga na tumin pangleida leibagi mahutta angamba ufai sinaduna wakal taminaba thabak lokhat badai hotel second sing da sahi nauriba angang thabak suanba pausel dex dagi leibak asida leiriba angang singbo tangai fadana laik damandaba yade aduna Bharat Sarkar na tongan ba Skim baikatuna firol kongup lahiri beg amadi cara walantuna kana honari ngai cerakda afik pangang sing pemasa maromdam hingjana pa amadi imamon tamati pangna pa haiduna factory hotel na sing bada thabak suhalle angang sing bada thabak suhan ba yaroi harabasu factory amadi hotel sing gi mapu sina angang sing sel ting dana makoi gi chan thakna ba khara biraga thabak suhan ba si Manipur dadi matam kya dagi sathaduna lagle Imphal zara madi ato pa district headquarters sing dilaiba hotel sing da sagla samanba kolik fenghanba wai tahanba asine masigi matangda AISF na khairamban bazar marungda leibo hotel sing da sek tawba matamda thabak swalamba dagi phagalakiba angang sing ambana nauriba angang sing gaktani aduga angang sing atusu ambana mapagalam dagine makoiba thabak sin naramliba hotel sing adusu nan Manipuri singi ngaktani sahi nauriba angang sing mapalam dagi miyoy kharana poselakton halamda masida thabak suhandun leiraba matungda lamtam masida khunda anana bagi maram amasu wahelle ngasi maklam masida mapalamgi miyoy sing leibagi akak naba matam lehenna bagi damak inner line permit system sanhan gadabani aiduna miyamna akan ba khongjang changsileng hai serakda nauriba ngang sing thabak suhalam basi hotel sing adugi mapu sing ado lamtam masigi miyambo singnabani haina laudaba ya singnabani haina lauba yai maramaduna makoigi matakta mari leina basina akan mamiyang sangpham thogi tasing naharbat hotel sing thabak suriba angang sing bitai lon thok tabana yambane kari maram dagi pikliba angang sing thabak sualibano habasi thekat pamathau tai sak fa warning thina sa ba hitaba marol fa warning thina ngang ba hitaba angang sing bo sinariba miyo sing gi matakta ain gi weba thabak lokhat pam thoge Manipur da leiriba hotel amadi bakery sing niyam ngakna thabak tawriba habi gi wang amasu leire hotel sing aduda nga hek fotha aduna sa glass amathakba asapura masapa matamda nauriba angang sing aduna pothorakpa matamda madu charuba matamda haksangda kari thokadagi aibo phawa yaunari angang sing aduba thabak suan bhaibasi Bharat Sangpitana yade harabasu sangpitan adubu singnaduna adumak thabak sualle masigi matangda hotel amadi factory mapu sing khakda tainabasu yadre marweri badi angang sing aduba thadorakliba imong manunggi halaman sing adune marabaduna imong manunggi halaman sing amadi hotel mapu sing angang sing bo tangai fadan larik daman daba yade hadun angang sing yokhat na daba huwa nariba skim masigi kodong saba fangan na daba huwa na bagi tangai fadaba lay loidana hotel sing tamari ay naba sinayam na toy na chatuna yang cintuna angang sing tabak suan ba yade tabak suan lamba tarbadi angi waiba tabak laukat kani hadun na kangan bagi tangai fadaba layri makatarak ba atop editorial gi kalam amadazo Manipuri nupi sing na izat layna hingga dabane Manipur da laimin nariba tongan pa furup singi marung da marwaina midai haiba furup asina khara hina hiram kaya da mangjil thare hausigo ribe state asida hiram kaya dagi pirakliba safu sing asida nupi singi chawraba thaudang leire amarom da nomagi lepa leitana hengalakliba bosagi mamal asida khangba ngamdraba lairaba misam praja sing di nomagi sagsara amagi khanbada tasengna atopa sakho thorangi wakal khanba ngamdre kari tawraga asi sara heloidagi kari thabak sogadagi haiba asina
Lining oidura leire tasengna Manipur economy da kham thengna fatrapa lamdam amaso waire. Sel thunggi phibam da sathina soksilapa lamdam asida na koidana ake amau ithagirangi akan banungsit amaso humlagli aikoi gi wakal mafung patriba in khalakliba naharol sing. Maruina fakang laisabisna humjilakliba noksida duda ngauri madang asida maitei sing koina khwaidagi laibak thibadi mafung mari faraba. Masagi afafata wakal khantaba ngamlaba maruina nupi sing mapalamgi Irakirang da dauduna masaki maram tamki fize chakcha amati manat ke wangbada miam tin ba mafam labi sorok bazar da thorakpa asini phurup ambagi tungki marai bak lepada phurup ambagi nupi oibi singi chawrapa thodang lai matang asida madem sin bathungna faurapa nepalian afawa ima amapiu pratibi joito tauge aike baning sing ba kana gane mafung mari farapa afafata wakal khantaba ngamlaba nupi singna miam tin ba mafam da masagi sadong udhuklaga lempa hianbagi sanabigumpa amalagli basi lamdam basege Purabasigi afabani haibangam loy. Masagi chanabi asi miam khupna thingawbana malemda laiminariba purupsingi maidai jati kalawbangam gane. Nataduna mana pamba aningba maungda sathagiba taragadi hingminariba purup mayam sidagi maragdagi mitai haiba jati asigi fida lairaroy. Ifai puna thambiraba khongul adu masa masusingi haktakta mangantakan ki baibasi asingba jakotpagi khudam nate Manipuri nupi kya na mapalamda thabak tawriba amadi mai masing tamliba singna Manipur ki chokpa thabak kya tawre ana Manipuri students federation mamangda wafam kya phongdo ki basisu tarai na lofam thokde imung manung ki halaman singna makoi bombi amamam oina na bahai duna mapalamda thadolaga makoina kari sukhanglaroi mathagum maning pangdau tau banade masagi chokpa duna tana Manipuri haiba jati asibo atai lamsingi mamangda khongoina bane marmaduna masagi indri ki khudam phajin bangam daba medai nufi kharana maremda Manipuri nupi sing singthani ngai oiraba thauna lingjel ba mang thokna na ba honaroi dabane Inkalak liban harol kaya gilamsa sajat mang tharapagi mamai yamna chawna tarakba imung manunggi mama pa wairiba singdagi hauraka makhoina fokliba lamdam asigi tunggi jumpirel ohaugadoriba inkalak liba masa masu singbu ningthina warak watimbi dabadagi lamdam asigi harol kaya ge lamsa sajat mang tharapagi yamna chawna mami tarakpagum tawre madare imung manungdagi hauraka mama pa waibasina inkalak liba narol sing ningthina warak watimba amadi lamsa sajat phajaba Thangsi kasi naina chatpa workers laina thabak pang thokna pa amade maribak maram dam dang sipagi wakal adu mafung phana chelana ba achawa thawdang lofam thogle azu ingkhal gripen harul ayam bana nisasin na bagi sang hengalagle masigi matakta makhoi gi fasada balam chachat chalakpa akamba fizil kya chetuna mi bang thoktuna koina chalakpagi hainabi ambasu laire khwaidigi marwen ingkhal gripen ha sing asina makhoina lawgadaba thawdang adu karino abagi matang dasu imung manunggi mawa fadagi hauraga lamdam masagi miyam gi mihit ni aidun lairi basing amadi miyam gi lusing bani hari basing na chu lawfam thokwa thawdang adu lawidre tangai fadana aikoi gi tunggi jumpirel oigadoriva naharol sing asigi lamsa chajat phajaba workers laina thab pang thokna ba thaksi kasi khangna chatna baga mari laina na moral lesson class na singba yamna toina fang thoktuna makoi ba wakal tahan ba loina na moral wangba naharol sing oina ba hona bi gedabani adu hiram asomdadi Manipur engak lamdam asigi damaktani haiduna song thorakliba akang ai amade Maraibak ning bani haiduna leiribasingna thawjadabagum tawre masi yamna chumdabani arik laisu tampagi lamdasu oirabasu lamdam asida lenga ki school college sing atu ki matik phibam patana laikhibadagi lairabai mungi mairoi kyana private school singda laik tampak ngamdabadagi ingkhalagriban harol kya mai masin mafung phana tamba ngamdaduna mang bahai padu oiragli China laiba ki mathang da bharat na kwaidagi mising jamba ani suba laiba koiri bharat ki apun ba mising asigi marung dana oiribasing na masing heli haituna prime minister Narendra Modi na Bharat po Young India haiduna maming thawali bani Prime Minister ki wakalol asi Bharat dat nahagi masing yamba hen bani na naha oiribasing asi hiram kudimakta mai fakpa amamam ohenduna afaba yati gi jumbi amamam ohenduna ba semba haibasini Prime Minister Narendra Modi na Bharat ki naha oiribasing mamafung phana jokhaning bagi wakalol asi thagani ngai ne tunggi jumpirel ohaugadoriba naharol singna ningthina sempi sabiduna baru changba maribak nungsiba miyoi apamam ohenduna ba hona trabade Bharat chakot bagi karakta kakat pangamroi absi Prime Minister na khangi hai batai matawasikum na aikoi ki Manipur ki Chief Minister wariba N Biren nasu Manipur ki waina leiriba naharol sing asigi makhanduna afaba naharol amamam waina da balai su tambada sana khona bagi lamda tongan ba manam hana pamjaba sinpam singda mai pangna da bagi damakta lakhot pam thok pathabaga du lakhot na ba hona pam thoge masida natra aikoi ki naharol sing lamsa sadat mang tharakliba pheze chakcha kamrakliba nisagi pak dei rak narakliba Maribak nungsibagi sang antaragliba loina na suning nomning daba mai masin mafung phana tamning daba naharol ge masing yangat bukum tawriba si matawkram da ko khanduna afawa naharol amamo oina da balega na lakhot pam thokwa thabaga do lakhot che loina na mama pa wariba sing na su
afaba masasing puthoknanabagi lamda lawfam tawpa thawdang adu lawifam thoge aroibada content sing asigi markuiba pau khara asiba paudam jariba Manipur Local News YouTube channel asidagi yangberiba punama padhagasari channel asina domda kanarabadi subscribe tawidribesna subscribe tawiramo loinana like and share tawusu kawi kanupna makpo amakhanna thagasari